Kuki Nupi leader drug konana police na fari mahak thabaktagi pothakre haina Kuki Women Union Cycle na sengdurakli. Sinaba court ki che chang pairaga Mizoram ki jail dagi bandi taraga taret thadoklamle. Mizoram ki district jail amadagi sasinaba court ki che chang sing sizinaraga bandi taraga taret namthak tawduna thadokre haiba Aizol police na Tijinbadagi Kangbangamkre, Mizoram Police na Thadorok Pacherol Amagi Matung ina Bandi Taraga Taret Jail dagi namthak tawraga Thadokiba Sigamari Lainana inmate Amaga ambulance driver Amaga Puna Miyoi Ani Police na Fare. Makhoi Anina court ki sasinnabache chang sizinaraga jail dagi Bandi Thadokiba Sida Khwaidagi Chawna Chenabani Hairi. Case asi Hokiba April 13 Additional District and Session Judge Lunglei Maikai dagi under trial prisoner ani official oiba cheda bail da thadokre haina phongdoklaga courta bandi ani asi puthorakpadagi Lunglei Police Station da FIR file tawduna thijinaba khangalaki bandi ani asina Lunglei District Court amadi Guwahati High Court ta makhoi animak lupa lising yankai gi bond piraga jail dagi thadorakli haiba sasinaba court ki order ama puthoraki hariba bandi ani asi jail dagi thadokraba matung mabani gi hearing pangthokadaba numita court ta laktabadagi chingnaba horaki hiramasi ga mari lainana police ta wakatuna thijinba horakpada sasinaba che chang sizinaraga bandi mayam ama mangjongna jail dagi thadokre haiba khangbangamlaki bani Kudakta police na khanaba khongthang lokhatuna thijinba hoki maduda jail dagi sasinaba che chang sizinaraga thadokraba bandi taraga manga gi manungda police na bandi taraga mathoi amuk hanna phagatpa ngamkre Pharaba Singh Lunglei police na amuk hanna jail da thajinkre aduga bandi amana jail dagi thadoklaba matung leikhidre haiba khangbangamki Police ki matung ina sasinaba che chang sizinaraga jail dagi thadokraba bandi singi manungda Pokso eki makada faraba jail da leiba amadi NDPS eki makada faba miyoi kaya yoramba thengnakre makata na police na thijinbada chahi segi January 13 dagi March 9 faubada sanjin sajinba che sizinaraga bandi taraga taret amadi jail dagi thadokre haiba khangbangamkre Case asida chenabani haina police na faraba miyoi ani adudi Lalthang Luwa kungamanga Aizol gi Jembok ta leiba atopa amana si Lalrin Luwai Kuntraga mathoi haiba private ambulance driver amagani Jalmiya gi loina bi asi under trial prisoner oina Lunglei jail da leibani haiba khangbangamkre sasinaba che chang sizinaraga bandi jail dagi thadokpagi case asida jail manungi miyoi kya hak thengnana yawi haiba du khangbangamkre police na sijinba asida bandi amamam dagi lupa lising mari dagi lising yankai fawba sasinaba court ki order launaba honabada chading tawi haiba khangbangamkre matau karamna court na bandi thadokpagi samjin sajinba che chang kana dagi lobano haina thijinba matamda computer natraga xerox sizinaraga jail dagi nanthokibani haiba khangbangamle police na makha tarduna Larin Tuai hariba misak asina sasinaba document sem sabagi thabak sathai haiba khangbangamle Houjiksu Bracket asida kana chenari bage haibadu khangdoknaba thabak lokhotpa hore haidi Insta layeng liba tangkhul micham amadi volunteer singi fibam yengsenkrei Ukhrul district ki Sanakaithel yauna tongan ba mafam singda Kuki militant sing landabada soktuna Rims Hospital layeng liba tangkhul micham amadi volunteer singi anabagi fibam Citizens Club soibam lekai gi thongmi singna yengsinkrei lamdam asigi miyamna Central Force sing da thajaba thamdabana State Force ki mateng natana Kuki narco terrorist singna yellow furuf maitei amadi Naga furuf ta chatharakliba mihan mipun thingba ngamloi haina club asigi president Mahendra Nauremna phongdorakli Kuki militant singna leptana ching amadi tampaki mafam kayada afaba makhal gi khulai sizinaduna landarakpada soi apan Nangbadagi Houjik Rims Jenims amadi Ras Medicity da layang liba singda maru oina club asigi president Mahendra Nauremna luchingba kangbu amana hagthengnana chatuna anabagi fibam yengsin khokchat aduga mari lainana phongdokhibani mangna makha tarduna mahausadagi hauduna lamdam asida khundaminariba maitei amadi tangkhul furuf ki lainariba machin mana oibagi mari adu hena chachil hanaba amadi awana tarakpada amana amada mateng pangnabagi wakhalonda ngasigi tengbang polam sing adu khusinnabani Kuki narco terrorist singna kumja 2023 gi May 3 dagi maitei gi mathakta landaduna pikliba angang yauna micham miyam kaya gi mathakta mihan mipun chathari Madugi mathakta miyoi kaya fakhraba matung ngasi fawba mafam khanghandana leiri ngasina amuk yellow furuf tangkhul naga da khut thaduna mihan mipun chathaduna lam khopchinaba honari tha asigi tareta su Kamjong district ki Wangli namli amasung Chorol khulda Myanmar da base tawba KNAB amadi PDF terrorist signal landaduna yum kaya mai thakre thaudo aduma yellow furuf muthanaba honarakpa khudamni yum mai thaduna khunja singda landaraba fawba mafam aduda leiba Assam Rifles personnel singna kumai yengbagum yengduna leikhiba thawong adu condemn tawi asiguma phibam asi yawraklaba fawbada India lengak amadi Manipur lengakna yengduna leiriba karigino maram aduna More Churachandpur Kangpokpi Ukhul amadi
Kamjong district yellow furuf maitei amadi naga singna changba yadribasi yahanaba state forcing mafum aduda thambiyu central force yellow mingak senbigani haiba miyamna thajaba leite haina phongdokhi Congress party gi marakta mot manadabagi wakhalon mapanda thoklakpa si laibak thibani 14 CSO Congress ki wangang loi Seram Nekena RTI gi paukhum adu wahan thok khangdraba no maintain amadi no aware haibasi NRC 1951 Taudre haina lauribra wahan thok halibra haina 14 CSO kanglaipa ki IPR subcommittee ki convener is Bablu na thadurokpa cherol amana haidi cherol asina makha tana hairibana Congress ki senior leader amanadi TV ki khana nainabagi thoram amada chummi fai haina haibasu lei Houjik party marakta mot manadabagi wakhalon mapan tholakpa si laibak thibani miyam marakta sengdok sengjin tawbagi thabak toksi masi yeknabagi loksing oinaba lambi pibani amadi noknanaba machak amani 14 CSO kanglaipak na lamdam asigi miyamga loinina demographic imbalance in kanglaipak haibasigi matangda haukiba chahidagi akhang ahai Tanaduna miyamda awareness piduna lakli masiga iroinana lamdam asida census ki ihau lakpaga iroinana census tawduna bagidamakta joint committee opposing delimitation exercise in Manipur na RGI da census director da home amasung mari leinabasing da census tawba matam chadri NRC update tawgadabani haiba memorandum kaya piduna lakli masigi matung chaliba chahi asigi March 5 da Lok Sabha gi Inner Manipur constituency gi Inner Manipur constituency gi MP Bimol Akoijamda Richard IAS ki khuthangda census yeithongnaba amadi NRC update tawnabagi matangda 14 CSO group ki committee ama oina leriba joint committee opposing delimitation exercise in Manipur kanglaipak na memorandum ama khusinnaki makata na Rajya Sabha gi MP dasu chap manaba memorandum asi khusinnaki masiduna tana lamdam asigi leriba MLA sing dasu khana binaba memorandum pisinki Bharat amadi lamdam asigi maru oiba organization singdasu khana binaba memorandum piki adubu Inner Manipur Lok Sabha gi MP office ki miyoi singna pau phaunaba watpadagi 14 CSO gi convener bulana uhanbaga loinana miyam bulana lamjingbagi thabak tawragli basi condemn tawi 14 CSO ga punna chaminariba lup isana ILP gi matangda 1996 tagi ILP chana hannabagi ihau changsilakpadagina ngasi fawba kanagumba amatada foreigner ni haiba laikhidri Adubu handakta nauhongnana Lok Sabha gi Inner MP na Gambir Singagi matamda lakpa miyoi singbu foreigner ni haina lawgadawriba ra haibasi miya marakta chamamnaba pokhali 14 CSO gi thimdi 1951 da India da pullaba matungda tawkhiba NRC adugi update tawduna lamdam asigi asengba mising khangdokadabani haiba thimda lawduna lakpani maduda sul lei leite atopa tawsi hairakpa asi sulaibak thibani hairi India government amasung Manipur government na khudong thiba mayok nariba miyam ngak sen bangamdre illegal Kuki armed militants sing na Manipur gi naga khulsing amasung miyam da leptana attack chathariba sina khudong thiba mayok nariba community asigi miyoi sing Bharat Sarkar amasung Manipur Sarkar na ngak sen bangamdre haina Naga Student Union Delhi gi maikai dagi phongdorakli union asigi maikai dagi makhada na phongdorakli bana Manipur da thokliba irang asida Naga singna neutral oina leirabasu Kuki illegal immigrants sing attack tawbagi thawong kaya chathari haukiba April 15 da su TM ka som mayada Kuki singna Naga civilian ani ambush tawduna hatkre me taretana wangli namli amasung jet joro village ta militant sing lamkhai lana changsilaklaga yum kaya mai thakibada natana miyoi ahum pharaga pukhibadagi hojiksu mafam khangdri thawdo asina maram oiraga miyamda ki tujungba kaya mayokna hale Koncharam khulgi village chief ta attack tawkiba lungwiram da yum mai thakiba amasung Lengan chingda sniper attack tawkiba thawdok sing asida Naga khul sing da leptana attack sing chathai haibagi khudamni militant sing asigi maikai degi Naga singi pari puri haktaktagi lairiba lam sing asibu leptana lausinduna ain kaina khunda leita sinbagi thawong sing chathaba yauna afaba makhalgi khulai sing sijinaduna attack tawbagi thawong sing su leptana chathari Assam Rifles ki personal kharasu illegal Kuki militant sing asiga nakna chaminaba yauri haina pendaba wafam kayasu phongdorakli Mai jingching khongda yamlaba khulai sing fagatkre Imphal East district ki Iril Bung police station gi manung chana laiba Nomai jingching khongdagi police na yamlaba khuzo khulai sing fagatpa ngamkre police ki pauda thasgi mapanda fagalaba polam sing adudi magazine yauna inchas rifle ama 303 rifle ama .32 pistol ama hand grenade taragamathoi 2.1 mortar ammunition taragamapan HE ammunition ani IED explosive rod ama IED gi explosive material kg taragahumdoi 303 LMG gi magazine mari 7.62 mm LMG magazine taruk insas LMG magazine ani 303 magazine ama .32 magazine ama detonator nifu SLR bridge block turret SLR firing pin mari SLR gas plug ama explosive material cortex kuntraga nipan PE kedam explosive ahum IED
control box ama, hand grenade ama, tungan-tungan ba nongmay makhalsingi maru 135 303 ammunition charges mapani police na fagalaba polamsing ado manang nakpa police station da sinakibaga loinana case ama lokhatkre haidi amaramda Imphal East district ki Purongpat police station gi awaching dagi police na kusukulai kaya fagatkre police ki pauda fagalaba kusukulai sing adudi 7.62 SLR rifle ama 9mm LMG carbine ama detonator yawba Chinese hand grenade ama M16 gi magazine ani tongan-tongan ba nongmay singi maru yangkai radio wireless set ama telescope amani phagalaba polam sing adu mari lenaba police station da sinakre hairi Himanta Biswa Sharma NDA gi leader oina khankre ngasi Assam da BJP na lead chawba NDA gi leader oina Himanta Biswa Sharma yenaba laitana khankibaga loinana ani suba taum gi oina wasak lawragani hairi ngasi Guwahati da BJP gi legislature party gi mifam ama pangthoklaba matungda union minister su oiriba amasung Assam gi mikhal asigi damak central observer oiriba JP Nandana Himanta Biswa Sharma bu yenaba laitana leader oina khalle hana laukthokibani Masigi matung tarakpo oina Himanta Biswa Sharma yauna NDA gi leader sing Assam da nobu sarkar ama semnabagi matangda state adugi governor Lakshman Prasad Archayaga Lok Bhavan da unaragani hairi Si Joseph Bijoy Tamil Nadu gi CM oina ngasi wasak lawkre TVK gi founder Si Joseph Bijoy Tamil Nadu gi anobu chief minister oina wasak lawkre wasak lawbugi thoram adu ngasi ayu pung 10 taba matamda Chennai gi Nehru Indoor Stadium da pangthoki thoram adu da Tamil Nadu gi governor Biswanath Arlekar na Chief Si Joseph Bijoy bu Chief Minister oina wasak lawki thoram adugi manung chana atopa MLA mapan amasu cabinet minister oina wasak lawki Tamil Nadu gi Chief Minister oina wasak lawkraba Si Joseph Bijoy lengak semba yabagi majority mark oiriba seat 139 dagi handoktuna MLA 110 mapung fana sawgatli mahaki majority mark asi ngarang thangja numita BCK amasung Indian Union Muslim League na condition amata yaudana sawgalakibadagi mapung phaba majority oikibani Chief Minister Si Joseph Bijoy BCK amasung IUML gi MLA ani Congress ki MLA manga CPI gi MLA ani amasung CPIM gi MLA ani na mapung fana sawgali TVK government asida sawgali ba Congress na tana atopa party singi oina di formal alliance structure da outside support oina laigani haidi